अहानबदा मरुबे पॉक्सिंग पिजरी स्टेट असिदा लेरिबा इशू क्या असि थेंगननबा सीपीआई मणिपुर स्टेट ना कमिटी क्या सेमदुना आईएमसी गी मिखल थेंगननबा थौरांग हौरे हाइना स्टेट सेक्रेटरी एल सोतिन कुमार ना फोंदोखरे UKLF के मोरे टाउन कमांडर लालथांग जॉन गांगते हालंब सिंह फागतनबा सिक्योरिटी फोर्स ना थी बहुमगी थबक सथरी पुंग कुनमरिगी बन लोसिनख्रबसु असि बहक्सांग दि लौद्री अमदे महिरोइसिंगदा स्मार्ट क्लास पिदुना सखोट लमजेलदा हिदानरबा मतम असिदा पौबिटेक हाई स्कूल ददी टॉयलेट फाउब लेतबदा नतना स्कूल की किचन दा क्लास ता होरी खुरुमजरी टाइम्स ऑफ मणिपुर न्यूज यंगरी बसिंग बुकमन जनता तराम नोक्चरी हौजिक म्याम द पाउ संदोक पिजरी स्टेट असिदा लेरिबा इशू क्या असि थेंगनबा सीपीआई मणिपुर स्टेट ना कमिटी क्या सेमदुना लाकदोरिबा आईएमसी गी मिखलदा कैसामथोंग केंद्र गी वार्ड मरी मक्ता सीपीआई गी मिरेप थादोकने हाइना स्टेट सेक्रेटरी एल सोतिन कुमार ना फोंदोखरे कैसामथोंग सीपीआई लोकल काउंसिल ना सिंदुना क्वाखैथेल nganapri thong community hall da pangthokpa nomagi oiba party gi mifam aduda Imphal City District CPI gi secretary S Yaima RSP gi state secretary Manoranjan H Yaima ke amuso amadi AC Sharmana thoromapu oina saruk yaki mifam aduda Kaisamthong kendra gi mafam kya dagi lakpa member kya na saruk yaki party gi mapangal hena kankhatnaba wafam kya su khanane na ke mifam aduda saruk yakiba state secretary L Sotin Kumar na haikibada handak pangthokiba MP gi election aduda kendra sidagi CPI की दमक बोट मसिंग यामना पिबिरकपगी दमक थागतचरी केंद्र असिदा पार्टी असिगी मपांगल कन्न लेरि हाइबसी मसिना ताकपने मखा तानसु हेना मपांगल कंखननबा होनबा तंगाई फदे हाइके स्टेट असिदा हौजिक थेंगनरिबा प्रॉब्लम कया मांगदा तादुना लेरि अदुबु शक्ति फंगनबा अमदि लुचिंगबा ओइबा पामबगी वाखलदा होनदुना लेरि स्टेट असिगी मियामगी करिसु खंदना लेबा ngamliba asi मियामगा पुन्ना थेंगनमिनबा चंगी पार्टी की ओइनसु कमिटी क्या सेमदुना प्रॉब्लम क्या असि थेंगनबा स्टेट काउंसिल न वारेप लौदुना थबक ओइना पांथोकनबा सेम सारे हाइके चही मोगा मोगा फुनी लापे इलेक्शन दा एकोइ ना आखि तात तोर सुमसर की सपोय कुइरे अदुबो तात न पार्टनर ले पास से सुमसर के तारबदे बसी ले पास से विकरी होरे बगी आइ लोइबे लाइ दबो का बसना मसी कोहन के अगर तारगे से प्रॉब्लम थी रही ले पास जा कम्युनिस्ट पार्टी न मिया की दबो का हथी न सेवा तो वा अदुम ब इरम त ममो ओइबा बसिया मिया की वेरी ngarang nungthil border town oriba moregi mission bank amadi ngamkhai bank ani ge lonaba marki lambida gari masa thoruga lakpada UKLF ke more town commander oriba lalthang John Gangte sakhang da khulai paiba myoisingna nongmaina kaptuna halambagi thodok thokraba matung more town da tongan ba security force singna pamdaba thodok sing thoktanaba chingnaba mafam singda mikup na hom singna ngaksenbagi thabak sathari ngasi ayuk Technopol district ke SP TH Vikramjit nipumdoi suba Assam Rifles battalion asige commandant Sumit Sud ASP KH Robinson nipumdoi suba Assam Rifles ke Major RK Sharma amadi CDO Morege DSP TH Thomas Yauna tongan ba security force singna More town ge akoibada leiriba chingnaba mafam singda koina satuna section thorang lokhat pagaloinena chingnaba yum da sangduna thibohumbagi thabak sathari makhatana NH 102 gi saruk ama oiriba More town ge kaithil da satuna oiriba phibam singsu yengsinke laikhidraba UKLF town commander ge asiba haksang postmortem tawduna More police station da thamduna leirakhiba adu ngasi nungthil pung 12 taba adwaida postmortem gi damak Imphal da purakre adubu asiba haksang adudi miharpa fadri phawba laukhiroi haina pawsin haire amoromda ngarang numidang ngairam pung 5 dagi haurakpa More da leiba kuki gi toan ba CSO singna pung 12 gi ban kawduna miharpa puthokadabani haiduna demand tawri amoromda ban namaram oiraga border town More da khuntak lanchikre ban manungda Imphal amadi More da makhal amatagi gari sing senakide kaithil da famba dukan sing thong hangkide numidang pung 5 da ban gi khongjang loisinkhrabasu More town da dukan sing thong hangnakide police nasu akan ba section thorang lokhatli Nakalamorom da Kuki Women Organization for Human Rights General Headquarter United Kuki Liberation Front UKLF United Tribal Liberation Army UTLA Kuki National Army KNA United People's Front UPF amadi Kuki Students Organization Technopol District na tuan na thadorokpa cherol singda hokiba July 12 da Morege ngamkhai veng da UKLF ki town commander John Gangte bo minungsi yaudana khunhat thina
हातोकफिखिबा यामना कन्ना यानिंगदबा फोंदोखरे लोइनना जोन गे इमुंग मनुंगी मियोइसिंगना नंगहोरिबा अवाबदा सरुक यारि हारगले मतुंगदा असिगुंबा ई मसेल खुद थोकनबगी थौदोक असि थोअनदनबा मिपुम खुदिंगना होनबा तंगाई फदे हाइनसु फोंदोनरगले महिरोइसिंगदा स्मार्ट क्लास पीदुना साखोट लमजेलदा हिदानारबा मतम असिदा वांगोय केंद्रगी मनुंगसना लैबा पाउपिटेक हाई स्कूल ददी टॉयलेट फाउबा लैतबता नतना स्कूल की किचन दा क्लास ता होरे हिरम असिगिदा टॉम टीवी का खनबा पाउदम अमा लेंगाकना लमदम असिगी स्कूल सिंग फगत हन्नबगी पांडमदा वांगोय केंद्रदा स्कूल फगत हन्सी मिशन हौदोख्रबसु केंद्र असिगी मनुंगदा लैबा पाउविटेक हाई स्कूल लमदम असिदा लैरिबा स्कूल सिंग यंगनबा मतमदा ओंथोकपा फिबम अमदा लेहौरी स्कूल असिदा लैरिबा क्लासरूम सिंगी थोंग अयाम्बना यावहौदे स्कूल असिगी फेंसिंग मतिक चाना लैतबता नतना बिल्डिंग की फिबमसु ओंथोकना यंगहैद्रबा फिबम अमदा लेहौरी ममांग चाहिदगी हौदुना पाउविटेक इस्लामिक मल्टीकल्चरल एसोसिएशन पिंका स्कूल मैनेजमेंट कमिटी अमदी स्कूल असिगी ओजासिंग पुन्ना होनदुना स्कूल असिबो फहंदबा यादे हाइबा पांडमदा होनरकपदगी महिरोय कुंथ्रा रोम तमक लैरंबा अदु हंडक चाहिदगी महिरोय चहुंगा कुनमंगा लैदुना स्कूल असिबो मियामना थाजबा स्कूल अमा ओइरकली अदुमकपु स्कूल असिदा क्लासरूम मतिक चाना लैतबना मरम ओइरगा वजासिंगी फमफम का अमा यावना स्कूल असिगी किचन दा क्लास तो हौरी 2018 दा अखोइगी पौगिदे हाई स्कूल से क्लास 6 तकिना 8 फौ लेरमी हाइबा मतम सिदा छात्र कुंथ्रा लेरमी अदुबु अखोइगी पौगिदे की पिमका एसोसिएशन का एसएमसी पौगिदे का कोई खुशन नरगा हंदक 2019 असिदा अखोइना कन्न होनदुना हुजिक छात्र सि क्लास 1 देना 8 फौ लेरे हुजिक छात्र चहुंगा कुनमंगा लोइना अखोइ जेरियो वांगोय डायरेक्टर एजुकेशन मिनिस्टर उनरदुना अखोइगी अवार्ड पासिंग अखोइ हाना क्लास तरुक लई क्लासरूम तरुक लई अहुम अमा सिनबा याय अहुम अमा सिनबा याद्रे हुजिक अखोइ हुजिक तारीख हौगिबा जुलाई की तारीख 5 दा अखोइ अवार्ड पवजा तरुक अमा थाबिरक्तना हुजिक अखोइ पौविदे हाई स्कूल की ओजा त्रौमदे छुरे पिंकाना थेंकांग खयादा तकनबदगी स्कूल सिदा वातुना लेरंबा ओजा मेंसिलकपा लेरबसु स्कूल असिगी फिबम सोकलबा इंफ्रास्ट्रक्चर कयादी ngasi फाउबा लेंगाकी माइकैदगी बिजेंग चंगकपा लैथ्रे मथंग चाहिदा स्कूल असिदा प्री नर्सरी अमदी क्लास 9 हापा याबगी ओइथोकपा चावना लेरबसु स्कूल असिदा क्लास तौफम लैतबना स्कूल असिगी ओजा सिंगदा चावना निंगहनबा मा पोहौरी मथंग 2020 दे अखोइ प्री नर्सरी क्लास 9 अखोइ हाप नबकना जेटियोगा ताना हापी खनरी लोइनना अखोइ मथंग चाहिददी क्लासरूम असि लैते टॉयलेट यादबा साइकल सेट लैतबा अदे नुपा नुपी अंगांग पुन्ना मपान थोफम हाती चादब मयाम सिंग से सरकारी साइडगी याम थुना मियंग चंगहनी पिंकाना होनबदगी स्कूल असिदा मियामना थमनकलिबा थाजब कया असि मखाताना मियामगी थाजब मांगहनदब मतमदा लैंगाकी माइकैदगी अहेनबम येंग चंगलकपा माइकै अदुमगी मियामना पामना होरी स्कूल से हाना फेंसिंग नुसिन अमत लेरमदे होजे खै पिंकाना होना जदुना अकोइ जे फेंसिंग नुसिन तौरे दु फेंसिंग असिना सही मंगा तरा चपदि यादमिना स्कूल असिगी फेंसिंग असि सरकार माइकैदगी अथु मतमदा तौबिबा मदि वालिबा टॉयलेट नुपीगी नुपागी सेपरेट लैतबा लैरिबा सिसु सिजिनबा यादबा क्लासरूम अवार्डपा लैरिबा किचन की अवार्डपा लैरिबा स्टाफ सिंगी अवार्डपा ओरिबा अवार्ड पा मयाम से सरकार की मैकैदे अथु मतम जेंगसिन बिरक्तना लाकदबा 2020 असे अवार्ड पा लैतबा पौबिदे हाई स्कूल अमा ओहनबियो हाना सरकार मैकैदे थमजरे स्कूल असिगी फगलांग सिंग किंथरकदबगी ngaiduna leibana स्कूल असिदा तमलिबा महिरोय सिंगदी थवाई खुबाकता हापतुना मही तंपगा पांखक ओयहौरी मिड डे मील की चाक थोंगबसु मपालदा खाजिनदुना थोंगबना चारिबा महिरोय सिंग अमदी सरुक यारिबा ओजा कयासु मिपाइबा पोकनहौरी मैतै पांगल सिंगी स्कूल अमा ओइरिबा स्कूल असिबो माइकै सुंगी मियामना थवाइदगिसु हेना लुना लौनहौरी पालीबलेंगासिना लमदमसदा लैरिबा स्कूल सिंग फगदहनबगी पांदमदा स्कूल ससी मिशन हौदोख्रबसु बाविटेक्ता लैबा एसोसिएशन अमदी स्कूल कमिटी गा लोइनना स्कूल असिबु फगदहनबा कन्ना होटनजरकबा अदु हंदक सहिदगी माइ पाकपा हौरकली मतांग असिदा लैंगाकी माइकैदगे अहेनबा मिजेंग संगबिदुना स्कूल असिदा वाटलिबा इंफ्रास्ट्रक्चर सिंग फगदहनबा थोकलबदी लमदमसदा लैरिबा स्कूल सिंग सांगदमनबदा माइ पाकपा स्कूल अमा ओइरकनी हाइबसि माइकै सुंगी मियामगी अचौबा थाजबा अमा ओइहौरी मालेमगी थाकता महिरोय सिंगबु अफबा
ꯐꯕ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁ ꯇꯧꯅꯗꯨꯅ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯌꯥꯎꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗꯗꯤ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯃꯃꯤꯗꯤ ꯂꯥꯏꯔꯗꯅ ꯀ꯭ꯂꯥꯁ ꯇꯧꯐꯝꯗ ꯐꯝꯒꯗꯕ ꯗꯦꯛꯁ ꯕꯦꯟꯆ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯑꯅꯝꯕ ꯑꯣꯏꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯖꯤꯠ ꯃꯪꯁꯥ ꯇꯥꯕꯪꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯌꯥꯏꯐꯕ ꯃꯩꯇꯩ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯥꯎꯕꯤꯇꯦꯛ Book Club Imphal asinduna ngasi Porongpata leiba Modern College da Losing haina mingthonba quiz competition ama pangthokre. Undergraduate amadi postgraduate tamliba mahiroi marifutarana team nifu manga thona khaidoktuna sangdamnaba adu pangthokhe. Thormadu da saruk yakiba puja elangbamna ngasi pangtholiba quiz sangdamnaba asina horakliba mahiroi singna UPSC gumba tongan parikha singda mai pakpa ngamnaba honabada asoba mateng ama oiragani haikhe. Quizzing, a big component of our quizzing is Manipur ki maram da khangnaba, Manipur ki geography, Manipur ki history, Manipur ki culture, Manipur ki sports. Adu ki components so yam yawi. On top of that, we have a lot of current affairs. UPSC thaningba angangi su yam na kanagani. Adu ki international events or ba aduga national events or ba adum basu loina akoi components me amse yaujana hapchagi akoi ki quiz da. Ngarang Kansipurda leiba IPS school gi gate sakhangdaba singna IID thamlambagi thongbo desam amasung AIMS na akan mamongda yaningdaba phongdokpaga loinena kanana kari maram gidamak sathakibano haiba adu athuba matamda sengdoknaba dabi toroppaga loinena matungda asigumba thodok amuk hana sathadanaba appeal tawkhre ngasi Manipur Press Club ta pangthokiba paumi singa unaba amada desam gi General Secretary Sital Oinamna desamna mahiloisang singda ayat apan pidana Mairoi singna maning tamna mahi masing tamhanaba khongjang changsing lei charak asida thodok asi thoning de haike ngarang thokriba thodok adusu kari maram gi thokibano kaidobagi thokibano haibadu mari lenabasingna miyam da sengdok piduna lamdam sida leibiriba mahiroi gi sangsan sing oja gi sangsan sing amadi education ga mai lenaba mipum kudimako ikai khumnabu piraga madu sengdok pirapoga loinana matung makha tarakpada amohna tobidana ba madu apin tokjabaga loinana mari lenaba pramaki puning amukana singsanjari apan mahiroi sing gi laik laisu tambada apan ba piriba koi mahiroi sing da akai ba piriba si tawbiganu loina ngara IPS ta bom thamambadu koi yam hakchina lawbuga loina koi condemn tawri masi matungda tawbidana ba koi maikai dagi appeal tawjari ngarang ayuk masakhangda ba khulai paibasingna Kansipurda leiba Imphal Public Higher Secondary School da bom thamlambagi thodokpo All Manipur Recognized Private Schools Welfare Association akan mamongda yaningda ba phongdorakle Association asina thadorokpa cherol amana hairibade kanagumba lup amatana tungi yumbirel oigadoriba mahiroi singi laiseng ama oiriba mahiloisang singda aki akhang pibiganu loinana ngarang IPS school da bom thalambagi thodok adu kanana kari maram gidamak chatharambano haibadu mayek sengna khangan biro haike akhoi atopa high tech leiba Kumginongsu lakle Loktak Lift Irrigation LLI gi canal anisu ising thabagi thabak kana chathari masina lomi kharadadi mateng pangbadi ngamle adubo lamdam sigi lomi khudingi maning thungan ba haibadudi ngamdri maram asina ising thariba amadi tengbangliba myoi singdasu ising tharaknaba kehelakpasu yaure hari Loktak Lift Irrigation LLI asina North East India da khwaidagi chawba irrigation gi project oire Loktak project tagi iroi semba yoba kilometer 18 sangba Imphal High Level Canal Langthawal Phura Makhong yoba kilometer 18 sangba Imphal Low Level Canal Kwakta yoba kilometer 18 sangba Moirang High Level Canal amasung Kumbi yoba kilometer 18 sangba Low Level High River Canal mari asida ising pinaba kumja 1958 gi Me 15 da Loktak project leiba Pump House number 1 asi matamdubi Government of India ge Union Minister Irrigation Banu Pratap Singhana Government of Manipur ge Minister Irrigation YI Miyauna Commission tawki Pump House asi matam khara mathau tawba horamlaga mathau tawkidre amadi canal mari asu mapung fana tawkidre Karigumba canal mari asina ningthina mathau toramlagade Manipur gi lawmi singda law unaba ising kumbi kale naidana phanganba ngamlagane matam kuina sijinadraba Imphal Low Level Canal amasung Moirang Low Level Canal anisi handaki ikang thokpa matam asida Manipur lenga ki Chief Minister N Biren amadi Manipur Pollution Control Board ki Chairman L Radha Kishorge lusing makhada tawbo tengba tawduna mafong kharada ising thaba hore hojiksu makhatana tawbo tengbagi thabaksu sathari tawbutabu transformer ani sudabana Low Level Canal anisi nongmonoma kanaraga ising thari masimagna ningba thunganba haibadudi oidri amaromda kumginongsu lakpa hore adubu matikchana nong sudabana lawmi singna law panba yadana leiri Papandriba Kimitegi Mafam the Nising Javadi Yadi transformer Wivre Langbra Pura Kanwam Tolga from how the Kiminaba 3,000 kb
ट्रांसफॉर्मर याम थुना किंदरे बोइदी इकंग थोइबा मयाम से खरे खै खती कोइना कनबंग ngam khali Iramsida Lomi Singda Mapung Fana Ising Fanganaba Lambi Tivada Canal Sing Toba Tengba Amade Ising Tavada Haktena Yauduna Todang Loriva Bisnupur Kendra BJP election campaign ge and Sana Jobana Imphal High Canal da Ising Pigadaba Bisnupur da Sava Pump House number 2 Amasung Moirang High Level Canal Ningthokong da Sava Pump House number 3 Anisi Matamdugi Lengana Commission Toramdre Aduna Sahi Nipu Muksi Kangkatang Taduna Lere Haike Amaromda Kaino Gram Panchayat ki Ward number 4 ge CH Ajit Kumar na Hojik Canal Fazana Dauduna su Ising Pirakadaba Pamna Ising Piraktrabadi Taurubagi Kana Basu Late Maramaduna Kudaki Oina Lady Staff Sing the incentive Hena Piduna Ahing Nungtil Naidana Matam Kara Matok Tohan Basangi Haiki Ising asi pidana lakuma tamda kanasu haigi di adu ikang thagi hauji hauji ikang tha yo oibena maram oidana tang tara mari manga saibumun lawsi lingbang ngamdragadi aikhoji mahi charoi dorobini ayuk nungdang matam kharadang tha makhai muktang thawi matam da ko ising asi phangbang ngamani अथुब मतमदा मणिपुर लैंगांगना अनोब ट्रांसफॉर्मर अमा हारिबा पंप हाउस नंबर 1 असिदा इंस्टॉल तौबीब तारगदी हारिबा केनेल अनि असि नुतिगी इसिंग पीदना हौजी हौजी इकंगी मायोनरिबा लौमी सिंग असिगी अवाबसे कोहरमदा अचौग मतेंग ओइगनी अमसुंग मणिपुर की चीफ मिनिस्टरना लमनमसी चिंजात मिपाल तांगदबा हाइबा लमनमदु ओइबदा अचौबा मतेंग ओइगनी कैमरामैन धनचंद्र हुइद्रोंग लोइना पाउदमजरिबा हुइद्रोंग रोमेन टाइम्स ऑफ मणिपुर बिष्णुपुर Paugi Maraktan Aten Babre Matang Lominese. Nationwide number 1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khuding maki phanghangani free year tickets na traga lupa listing nimpu banga gi relaxation gi damak ngasi mag youth library club uripok polem laikai gi mayok na badalai ba corporate office ta lak piduna ngasi mag contact tobiu hena kupamarol gidama contact tobiru 7005092567 amasung 9007778647 aikhoi gi website www.247ununi.com Break Matungda Makata Pamu Pijari Department of Art and Culture Government of Manipur gi Mijeng Makada Sana Kutek Manipur Cultural Academy na Sinduna Numinini Chumna Chatharkiva Festival of Kunung Isai and Workshop Loishin Kray Ngasi ya school da leiba Manipur Dramatic Union da pangthokkiba thoromaduda chief guest oina saruk yakiba Jan Manipur Dance Academy gi retired principal Sangit Natak awardee Maisnam Kamini Kumarna lamdam asigi sitharakliba Kunung Isai asibu ngasigi mirolna mutkidanaba ngak chelo baibasi yamna tangai fade Kunung Isai asi leiramdrabadi aikhoigi haurakfamgi wahanthok khanglamloi adubu ngasidi lamdam asida leiriba Guru National Top Grade Artist ke mingthol phangbaga loinena Sangit Bhushan awardee phangkhrabi Irungbam Padmavati Amadi Sangit Bhushan awardee Langathel Thoinu Amadi Bedavati na mahiroi kya puthoktuna Kunung Isai kalhonaba sangsilakliba khongthang asi mapal naide haike Nakalamarumda Sana Kutek Manipur Cultural Academy gi National Awardee Loitam Elendrana lamdam asida leriba Kunung Isai gi saisak sing asi ngasigi mirolda hena pak sana khanganduna kalhonaba honabada kharadang oirebasu tengbang oihonabagi pandamda asigumba thoramasi pangthokchabani haina phongdokhe thoromaduda natki oiba saisak kaya ama saknaireba artist singna khudol tamduna miyamgi pungning chingsinke Kunung da sanaramba lonsat miyamsi hujiki matamdadi Kunung Isai ne dana lekai lekai de isai tharaga sau yadarmena aduga masi mangsu mangroi aduga masida khongjom barabasu pena su kaisu adagi khulang isai su kaisu kunung isai su kaisu moina sathari se aduna masi mangdana ba moina hona biri se masi yamna phai haina ikoi khanjai Thasigi Marida Singjamai Norem Lekaida Numidang Pung Taret Makhairom Taba Matam da Uri Kimbam Novokishor Amadi Human Rights Activist Amasu Orivi
Women Action for Development ki Secretary U Sobita ani gi masanupi U Thoibida mioi kharana nongmai sijinaduna punsi temsinarambagi thodokpo yaningdeba phongdokluduna ngasi Kaksing District ki manung sanba Nomaikhong Mayai Lekai Community Hall da wakaning famkhre Nomaikhong apunba Maira Paibi Loop amadi Socio Economic Development Organization ani na sinduna sathakiba wakan mi famaduda mioi bagi hakpu kaliba mioi da attack satha haibasi mi hatke haibani Aikoi Shanti Pami Nomai Kabliba mioi khudakta fabiu haina thava placard sing sijinaki wakan mi famaduda saruk yakibi sakot khongtang nupi samas loop ke Nomai Khonggi Secretary Salam Latana thong adubu kanana karigidamak chathabano haibadu athuba matamda singdokpiu haike Akiba khangba tawasi tawiganu miyoiba magi lisa satnasi sagi lisa satnagumsi masi lawaida thawaida sugumba thawdoksi thoi haragadi matik sabdaba mini haina khoina lawi adubu masak khangaba miyoi haibadi bazada ngmai pairaga chaliba miyoi se asawa sangi masa masunatana pata dagi laikhom lainang da leiba mina adumaina chatlamoi aduna asawa sangna ngasi puthoktoriba adagi miyoi singsi puthokdana losela thamiba se kari marangino aduna athoba matamda sarkarna miyong changbiu Ngarang numidang pung mari rom taba matamda Dimapur gi Chumukkedema da leiba Green Timber Mill gi patage nupi amagi asi bahaksang mafangle laikhidraba mi adu Nagaland gi Hamnagarjan village tagi Anungla chahi kunithoi apokpa laikhidraba Miranung sang kawi mahak kanagumba kharana halamlaga hundoklamba oigani chingnari Ngarang numidang pung nipanom taba matamda NH37 gi all kaifundai amasung Konglong khul ani gi lonaba mafam amada Jiribam gi Chief Medical Officer Elangbam Okendro Singh amadi mahake amata poksabi masanupi lambi gi laibak thiba thodok amada sokle hairi laibak thiba thodok aduda CMO masamak mahaki ye thangba khut amadi pukta sokhe masanupi di thoine sokhide thodok asi gi matangda Tauksem Police na case ama register tawkhre hairi Singmang bagi wathok CBI na tigat halaga mara leiba sing cherak pio haiba wakat sing taksiladuna Social Women's Association Manipur gi mihut singna Kaksing District ke wabugai hianglam therapy sake maira paibi singa kusam naraga ngasi wabugai hianglam therapy sak khongnang makhong kaithel masada wakan pham phangkhre wakan pham adu da saruk yakhibi maira paibi gi lusingbi wahengbam ongbi lili leimana Manipur da hojik fong sariba cheng tangba amadi singmang bagi wathok asida lengakna tumina leisinba sumloi India government na leibak asidagi lairaba muthanaba napsa hawdoklabasu lamdam asidadi fagi tare lairaba imung kayana chengi chakthung kilo masing suna phangba ngamdre masigi mathakta superfine amadi cheng afabagi mamalsu atia pakna wangkhibana lairaba singna leiba ngamnadre leibak miyamna waraba matam asida lengakna tumina asum yengduna khongrai niktuna leirabadi ahum suba nupi langi sebau piba oina thokani mahang makatana hai lengakna chengi mamal wanglibasi hantahanaba thaurang athubada lokhatlu Lairba miyamda yenthokadaba chengmangbi wathok asisu lengakna thidolaga maraleba sing matik chaba cherak piu miyamgi mapi mapa oiriba lengakna hiram khudimakta tumina leisilabadi miyam hingba ngamloi miyamgi damak aikhoi leri haina chongthokpiu haike Manipur sarkar gi mari leinaba singna phangpham thokwa mioi singda pibidaba asina yamna lai pibidaba si yamna lai bak thibani masi ahum suban nupi Langi baton tawbani masi tawbiganu athubada phangpham thokpa chakthung sing phangan biu wenana mang khiba sing sigi matang da CBI da thigat halaga mara leiba mioi sing cherak biu haina ima ibel gena sigi keno se thamjabani Dynamic Manipur na sinduna konung mamangda leiba lamyan ba sanglenda pangthokpa numit inige Dynamic Startup Program ngasi loisin kre lamdam asigi hagulak liba naha sing amadi entrepreneur singbu anoba mayon ama pibagi pandam da pangthokpa thoramada lamdam asida leiriba tuan ba mioi kyana saruk yakhe ngasi Jiri News Network ke holda umang kansi umang yokhatsi amadi uwa kaya thaduna mahausagi fibambu kaidana thamnabagi pandamda lairik laisu haireba naharol singna pulaga friendly environmental warrior Jiribang koba loop ama semkre FEW ge advisor su oiriba M Romeo singna hojik malem asida thengnariba global warming ge chaitheng asida naha singna punsinduna kharada oiriba su kannanaba green revolution ama purakse haibagi pandamda FEW sembani haike paugi mipamaduda saruk yakiba FEW ge general secretary KHH Dayavanta Singh
na haikibada mahausa ge khal kahendana thambagi pandamda FEW asi sembani maramaduna jiribamgi mafam kya da u kya thaduna hena fawa lamdam ama oinaba honamina rasi haike jiribam sida on mom poraga so maya da uwa thaba amadi koigi resourcing kanba deforestation adudagi natural disaster asigi maramda any issue ba natural disaster sumda kitang moisu reduce to bangamada kitang moisu fataba kitang ngamagadi haina percentage ani yung tang moisu really position jagi hawjiki environment chukla iba environment motion iba se kharta moisu haiba few asina angamba thakta tonga ba civil organization singa pullaga खुशनरगा अमदी ऑफिशियल अमदी ऑफिस की मई रेबा अथॉरिटी के आसद पुल्लगा उवा क्या थादुना को एनवायरनमेंट सु कन्नबगी पांदंगा हारिबा अनौबा नोंमगी ओइबा मेडिकल हेल्थ कैम्प अमा बिष्णुपुर डिस्ट्रिक्ट के मनुंग चनबा खा पोचंगबम मनिंग कम्युनिटी हॉल दा लमयानबा हेल्थ केयर सर्विस अमदी नैन्सी डायग्नोस्टिक रिम्स रोड का कुसुमनदुना पांगथोखरे थरमदुदा लमयानबा हेल्थ केयर सर्विसेस के हक्सेल के कार्ड मियो निफु निपानदा अमसुंग नैन्सी डायग्नोस्टिक के टेस्ट तौनबा कार्ड सिंग मियामदा लेमना यंथोखे हेल्थ कैम्प असिगे सरुक अमा ओइना बिष्णुपुर डिस्ट्रिक्ट मलेरिया ऑफिसर TH नवकिशोर सिंहना मलेरिया डेंगी जापानीज एन्सेफेलाइटिस के लायोंग अमदी लैनादगे मतौ करमना नानथोकने हाइबगे मतांगदा संदोंना वांगांखे चौराकना मियो चहुमलोम हेनबना कैम्प अदुदा सरुक याखे हेल्थ कैम्प असिगा मरी लेना नाचौक जिला परिषद के मेंबर TH दिलीप मैतेना फोंदोखिबदा मी अयामबना नारकपा मतमदा डॉक्टर गा तानादना डॉक्टर दे येंगदना फार्मेसी दगे हेक्टर हिदाक लेरगा चाबगे हैनबी लेरिबसी थादोकपियु नाद्रिङैदा नादनबा सेक्शन बियु हक्सांग फन लैनबा होनमिनसे हाइखे नोंमगी ओइबा लेमना लायंगबगी थोरममा एवर लिविंग यूथ स्पोर्टिंग एजेंसी फौगदेन मनिंग लाइकाई थवालना सिंदना पांगथोखरे लेमना लायंगबगी थोरमदुदा एक्सेल पॉलीक्लिनिक एंड डायग्नोस्टिक सेंटर इम्फाल इस अमदी जेवियन मेडिकेमेट सिंगजमैदगी लाकपा डॉक्टर सिंगना मियोय चहुमलोमदा थोरम अदुगी कानबा पीखे थौबाल डिस्ट्रिक्ट की थौबाल बामो लेरक्तगे ngasi Dr. Susindro Dental Clinic hangdokhibaga loinana thawal amasung Kaksing District ke paumi singge oiba free dental checkup pangthokre ngasi ge dental clinic hangdokpaga mari leinana sugar yauna tuan ba makhal ge testing su free da tawkhe ngarang numidang pung 8:09 nifu mangarom taba matamda Khetri awang lekai ge Khetri Grow Junior High School manakta ge Imphal East District Police Commando ge kangbuna masing yamlova N10 amasung SP tablet ka konana miyoy ama fare फारबमी अदु खेत्री अवांग लेकाइदगे मोहम्मद सलीम शाह सहिनिफु अपोपा लेखिद्रबा समीर शाह कौई मंगोंदगे N10 स्ट्रिप चात्रेट अमसुंग SP टैबलेट पीस 3,300 फंगले हाइरि ngasi ayuk pung 10 makharom taba matamda More Police के ASI T Paumilyun Hawkif amadi nipum dosuba Assam Rifles के T Minau Post के मेजर Anes Mohan के अपुनबा खुटपु अमना इंडो म्यांमार ngamkhai paringda khundariba heights Langcham Kulmaya dage miyoy ama WI tablet masing 3,468 ga konana fare farbami adudi Myanmar ge Tamu town dage wana chahi nifu sure fagalaba polam sing adu malem ge kaithel da chaurakna lupa lakh nipan 9,900 chani ge yankhai gi oigani hairi farbami adu More Police ta sinakre ngarang numidang pung 8:00 kunlom taba matamda Patsoi Police amadi nap ke apunba kangbuna Patsoi Police Station mamang dagi fagat kiwa lupa lakh 13 rom gi mamal oigedaba Tata truck amada purakpa tuan ba makhal gi yungang sing ngasi court ke ayawa lawraga laikai gi mera paibi amadi club ki miyoy singi mamangda thugaiduna amadi haidoktuna manghan kre thokdok aduga mari lenana fagalaba truck driver adugi mamingna Fanjobam Dhanachandra chahi 93 apokpa Fanjobam Khogendro kawi androdagi ne hairi Mafong kaya da handang marak bom pokhaiba thamjilambagi thodok kaya tatana thokliba asigi yenglaga Manipur Police ki DGP LM Khokte gi mityang makhada Imphal West amadi Imphal East Police na akanba mongda section thorong ge thabak lokhat khre Imphal East amadi West ki mafong kaya da park sena thibu humbagi thabak sathakre masa ge saktak se yaudaba amadi singnaba miyoy kaya verification gi damak lokhat khre Imphal West ki oina district asigi SP K Megasandra gi mityang makhada Imphal West Police Commando amadi concerned police station singi combined team kayanas ayuk pung manga dagi hogduna Pauna Bazar, Thangal Bazar, Khuyathong, Thangmaiban Crossing, Lila Sing Khonangkhong, ISBT Road, North AOC, Nitaipat Chuthek, Kaishampat Junction, Wahingbam Laikai.
Moirangkhom Singjamai na chingba mafam singda pak sena thiba humbagi thabak amasung frisking chathake. Masagi saktak se yaudaba mi nifum doi makha na verification sathanabgi dama concern police station da sinakre haire. Imphal East ki oinasu district asigi SP Jogesandra Hawizam gi midyang makhada Imphal East Police Commando gi team kayana ayuk pung manga dagi hogduna Palace Gate area Jenims Crossing Kurai Lamlong amadi Kongbo Bazar area gi akoiba mafam singda park sena thiba humba amadi frisking checking chathakre maduda masagi saktak se yaudaba mi kuntaruk makha na verification sathanabgi dama concern police station singda sinakre haire. Paugi marakthana atenba bre matangalong minase. Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to 4th year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 600-90-62261 Natraga 87-940-26277. Break matungda mayam butaram noksari makata papawda World Vision India Imphal West amasung Tagyal Khongbal Welfare Association anina sinduna ngasi Tagyal Khongbal Khumantem Lekaida nomagi oiba singum thabagi orientation program ama pangthokre thormaduda mioi marifu mangaromna saruk yakhe. Konthokjom Kendra gi manung chanba kumbong amade nambol fauna riva haibong popi lambi matam sangna semjin bidana thambabu yaninga ba phongdoktuna haikruzam gi khoisauna raba miyamna matam kaktana lambi thingjin khre athuba matamda mijeng changbidravadi JCB sizinaduna lambi asi toktoklagani loinana akanma makhal gi khongjang kya sangsinlagani haina haikruzam Youth Rising Club ki secretary TH Premsana phongdokhre Mahana makha taraduna Imphal West District ki ward number 18/28 ki manung chanba lambi asi sumnatage kilometer 8 kak sang balambi ni sahi tara manga muki mamangda sem ki balambi asi ngasidi aduki matik phibam sokna leiri concern MLA amadi mari leinaba authority na atenba matamda mijeng changbiyo haiki lambi je khoi mai leinaba jingda sembiyo ju haibadi hai adubu sembiba leite adubu ngasidi piandaba mayam ji punjandana khoi lambi je tingjanjabani adubu akhoi haijening budi makata na lambi je smaina chimbiru do ingjanbiru do oyagadi akhoi lambi je khoi tingjanjaba tokhai jaba mayam torokani duna mari leinaba khoi gi government bo notrakna waliba khoi gi kano khoi kendra si MLA bo ro aduna yam thuna athuma tam ingjanbiru natragadi khoi akan khong janjanjagani Manipur State Sumang Lila Council amadi Theatre Mirror anina sinduna satharkiva kunmangarak suba Moirang Parvat Traditional Training Program ngasi Palace Compound leba iboyama Sumang Lila sanglenda losin krai thormaduda sathakiva training aduda resource person oikive mioi kunmari amadi trainee humpumapanda certificate sing yenthoke thormaduga mari lenana training adugi program director oidiva Padma Shri awardee ware panavana training asi performing art form bo yokhanabagi pandamda pangthokpani haike ꯑꯩꯈꯣꯏꯅ ꯍꯣꯡꯕ ꯌꯥꯔꯔꯣꯏꯗꯕ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁ ꯈꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯊꯝꯖꯅꯤꯡꯕ ꯃꯥꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯊꯝꯖꯅꯤꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯝ ꯗ ꯚꯦꯔꯤ ꯔꯨꯠ ꯍꯧꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯣꯡꯂꯛꯂꯤꯕ ꯃꯆꯜꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯛ ꯇꯥꯛꯄ ꯉꯝꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯇꯥꯡꯂꯕ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯑꯁꯦ Malemgi atop leipaksingi lejeriba makhoigi performing art form singa sayeng thainarakpa pambonga narakpa matamda aikhoigi su lejeine haina yamna scientific way amada changchilaga ngasigi matamga sanaba kumai ama oinaba honajaba sina aikhoigi maru oiba pandamne haina tamjage Amaromda Thoromadu da Saruk Yakiba Manipur State Sumang Lila Council ge General Secretary su Oriva Training adugi Director Saugrakpam Hemantana ngasi fawbada training asi pangthokna bohonabada lengaki maikaidege mating amata pirakpa leitre training asi Sumang Lila bunung sibiba miyamga loinana pangthokpani haike
ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯈꯩ ꯂꯤꯂꯥ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤꯁꯤꯡꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯦꯄ꯭ꯂꯤꯁꯦꯁꯟ ꯇꯧꯕ ꯍꯥꯏꯕꯗꯣ ngasi ꯐꯥꯎꯕ ꯆꯠꯊꯅ ꯂꯩꯔꯤ ꯍꯥꯏꯁꯦ ꯈꯜꯂꯨ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯐꯪꯖꯩ ꯑꯗꯨꯅ ꯇꯣꯝ ꯇꯤꯚꯤꯅꯁꯨ ꯂꯥꯛꯑꯀꯥꯟꯗ ꯑꯇꯩ ꯑꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯚꯔꯦꯠ ꯇꯧꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ SP Thawal Dr. S. Ivom Sagi Midyang Makhada Babu Bazar Police Outpost Thawal Municipal Council Ward number 15 ge Ward Member Mutum Pravar Hani Devi Kiam Sifai Social Welfare Organization Amasung Lamdaibung Maira Paibi Babu Bazar na puna kusam naraga ngasi Kiam Sifai Babu Bazar ge akoibada nomagi oiba Social Service Camp ama pangthokre Social Service Camp aduga mari lenena Ward Member Mutum Pravahani Devi na Bharat Sarkar na lebak asi luna na thamduna haksang fana laisi haiba pandamda hodokliba Swachh Bharat Mission bu sogat poina ngasi ge Social Service Camp asi SP Thawal gi minyang makhada pangthokpani laikai amadi kungang luna na thambada aikhoi khudimangna thodang nomina si haiba wafam thamki club asigi laikai asigi club amadi Maira Paibi amadi Babu Bazar Outpost ki commander Wise Hamu yauna social service ama pangthok Lions Club of Thawal amadi Leos Club of Thawal gi chahi gi oiba mifam amadi lakadaba chahi gi anoba board of director member sing khanbagi thoram ngasi Khetri Sanglen Thawal da pangthokre thoram aduda Lions Club of Thawal gi president L Marjit Kumar Lion L Ivoso Installation Officer Lion Dr. KHS Manglem Saruk Yakibagaloinana Sahigi Oiba Club Asigi Packet Karva Amadi Packet Kadava Report Sing Member Sing the Patokuna Kangan K Amadi Installation Officer Lion Dr. KHS Manglemna Lions Club of Thawal Amadi Leos Club of Thawal Gi Anuba Board of Directors Sing Kanki Loinana Certificate Sing Yentoke Thoram Madugi Saruk Ama Oina Laikidrava Lions Club of Imphal Gi Lion Laistram Priyo Kumar Gi Damak Minute Ani 2 minute Leptuna Awabasu Pongdoke Hogalak liva mahiroi singbu pungning thogat po ina sahi asigi oina HSLC HSE amasung G-Men's entrance exam da mai palakraba mahiroi singbu taramno opagaloinena mana pibagi thoramama ngasi Foijing Awang Youth Club na sinduna Foijing Awang Community Hall da pangthokrai mana yanthopagi thoramadu Konthokjam Assembly Constituency ge MLA Dr. S. Ranjan Singh Nambol Municipal Council ge Vice Chairperson A. Bimola Devi Ex-Chairperson T. Iboso Bethel English School ge Secretary K. Tomba Singh amadi Retired Headmaster Kunjo Ningombamna athoiba mithunglen oina saruk yakhe thoramadu saruk yakhiba club ki President N. Prem Chandrana haikibada haurakliba mahiroi singi maraktage masak naiba mioi ama oirakpa amadi haugalakliba singbusu makhoi tungi punsida saknaiba oiraknabagi wakhalonda puning thoganaba thoramasi pangthokpani thoramadu mari lenana sahi asigi oina pangthokiba exam singda subject topper sing oirakraba bosem gi mahiroi 13 amadi kosem gi oina mahiroi 8 amasung laikai sidagi all india gi oina pangthokpa G-Men's exam da Manipur gi oina topper oirakiba Laisram Prince da club ki maikaidagi asam khudol piduna puning thogatke Imphal West District ki manung sanba Wangoi Dalaiva Nirmala Rani English School da 1958 dage nursery dagi class 10 fawba tamina kiba hojikna tongan ba sinfam singda thabak tona khraba miyoi singna Sembalov Anarian 83 Fort Sol na sinduna Wangoi Police Station da usara thabgi thorma mangasi pangthokre thormaduda Anarian Income Tax Department ge Joint Director Huidrom Ravindro IRS Wangoi Police Station ge OC in charge James Konsam yauna atei NRN amadi police personnel singa puna usara sing thaba hoke amaromda yumnam huidrom laisang khongda leiba club mariga khusamnaraga NRN 83 Fort Sol na yumnam huidrom laisang khongge manungsan ba mafam singda uhai panba usara lising mangarom hena thake NRN ge mihut H Ravindro na malem ge honglaliba nongju nungsa ainga sa si thingbada mateng khara da oirabasu oinaba u thaba ge thabak asi paikhat pani amadi hariba u thaba sing asida thariba u sing asigi mapung marai fana hobo matam dasu ahen minyang changani haike Indigenous Youth Association of Kangleifak Thawal District Committee nangasi asangba Kangleifak haiba wakhalonda khangbo kendra ge manung sanba samram lamkhai dage samram phawbu ge lambi ge nagyata usara kya thakre usara thaba duga mari lenana lup asigi advisor W Y Mairavana
Malemgi honglaliba inga sagi fibam asida ngasigi mirolna tumina yengduna leithokpa yadre aikoina tungi mirolda khal kaidaba malem ama sinaramba tabani haibagi wakalonda IYA kena usara sing thabani haiki ngasi CC Higher Secondary School gi lising amaga chamapan marifudra truk suba batch ki mahiroi singna andro gi tuan tuan ba mafam singda usara sing thabagi thoram ama pangthokre ngasi gi usara thabagi thoram aduda Forest Department ki makok thongba official kya su saruk yaki Ibudau loya lakpa thogalup maibam chingning na sinduna maibam chingning ibudau loya lakpa laibungda usara thabagi thoram ama ngasi pangthokre thoram aduda thogalup ki president Taurem Khaba Khumana usara thabagi thoram asi umang laibu yokhanaba amadi nong tagadaba matamda taraktriba amadi sabagi chang asi ka hena hengalakliba asidagi kharada oirabasu kanba ngamgadra haibagi pandamda usara sing asi thabani haiki Jenims ki director in charge Dr. Bimona Lusingduna ngasi Jenims ki A block ki akoibada usara kya thakre ngasi ki thoram aduga mari lenana Dr. Bimona malem gi oina honglakliba inga sagi phibam asidagi kharada oirabasu nathaiduna nungaiba ingchikpa Jenims campus ama oinabagi pandamda ngasi ki thoram asi pangthokpani haiki singnasu upambi singsi chaura kanda upambi makhada shelter laidana pothana ba adugumba pandamda tauraga aikoina ngasi gi upambi sing thabagi si aikoigi Jenims ki faculty sing amadi Jenims ta lairiba police ki packet amadi security kangbu sing amasung staff sing amadi student akoigi students ki community pulaga hairiba program asi pangthok sabane Usara Singh Thabadu da saruk yakiva Jenims ki head of surgery Dr. Jitendra Ningombana haikivada Jenims campus asida tobacco ki pothok kya ifong phong na marang kaina yolakliba asi laibak thibani yoliba sing asi lona yade haiba khangna yonbani loinana yoliba sing asi fagatuna matik chaba cherak pina ba honargani haike packet ki OC in charge na loina mak aigi under my instruction pick up toraga nasi in the presence of director and dean and akoi deputy medical superintendent sing aduga media loina satra sing police sing yauraga han phagalakhi posai sing si hoje khoi mangan jare mai thajare ado appeal di mathang da su tasek na phamba su ya de aduga phama maga su takthok pham su thokone aduga mathang da nisha tobacco products ama mai yon ba thengnar ga di sungsoi soidana khoi action lakhokani aduga yam hena phaba nataba atopa action lakhokani Social worker Maibam Surchandra ge midyang makhada hokiva July amadagi hona chatharakiva Green Hyanglam Kendra campaign ge saruk amoy ngase Hyanglam Kendra ge manung sanba Sengmaijin da leiba Sengmaijin Social Club ta tongan ba mafam singda usara chahum lom thakre Sengmaijin Social Club ki sanabung W High School ge sanabung amasung Sengmaijin Outpost ki akoibada usara sing thakipaduda Social worker Maibam Surchandra Maitai Imphal West ki Honorary Wildlife Warden Elangbam Rameswar Social worker Bobo Hyanglam Police Station ge amadi Sengmaijin Police Outpost ki officer singsu saruk yakhe hokiba July amadagi hogdokiba campaign asi Hyanglam Kendra gi mafam khudingda pangthoktuna Kendra asi asang amantana thalonaba mahusagi khalngaktuna thamba ngamnaba amata ngairaba Kendra ama ohengani haina Maibam Surchandra na phongdorakle Global warming ki chaithing ama aikoi mioi bada ngasi aikoi mioi bana thonjaba adugumba keno se khoi kanjanabagi damakta hairiba Green Hyanglam Kendra campaign asi ai ishaman launch tawjaraga haukiba July gi tang amadagi khoi leptana arong khunjau dagi khoi haujaraga ngasi su khoi Sengmaijin gi social club ka kusan naduna hairiba Green Hyanglam Kendra campaign asi khoi hauji su makhatana khoi changsin ba leptri paugi marakthana tenba brema tangalok jare Clinic and Diagnostic Center Lamka Churachandpur #1 digital x-ray in Churachandpur all laboratory and diagnostic tests available opposite Churachandpur District Hospital. Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathil gi khudol, maru oiba pau, local, national, international, sanabung gi paudam. Mahiroi singi namak, maitai mayekda akhanana, mapung faraba pau singba, Lamjingba Times, Lamjingba Times. Isa gi pau se thadariba hawker singda haibiraga, lobiba yaragani. Break matung da mayam taram nok chobago lena makataba pau pijare hojiki matamda tongan makhal ge ana laing da thengnari ba khudong sadaba kya amade se lejadaba mioi singna hospital chapa ngamdaba mioi singi yenglaga ngasi yoga amade naturopathic ke matengna hidak sadana anaba laing naba yoga and naturopathic
Fitness Center haina mingthonba Fitness Center ama Kwakatel Thonajum Lekai da leiba PYTA Club ta hangdokre. Center asida massage therapy, steam bath, acupuncture, cold therapy amadi hot therapy na singba tuan ba naturopathic ki layengi khudong saba phanganbani haina center asigi trainer S Joyshri na phongdorokli. Thoramaduda Yoga Training and Research Center ge chief instructor Ganga Ningombam, PYDA gi President S Maipak amadi Ayush ki State Coordinator S Tondang na athoiba lingbirapasing oina saruk yake. Iga yoga ga aniga samnaraga allopathy gi hidak yaudana laying bagi process tu ne khone tawjade jadwa sida massage therapy yaujagani aduga son steam bath hapjagani aduga acupuncture naturopathy treatment da haragana acupuncture yaujai adugi cold therapy hot water therapy adu mat therapy kaina khara lairi acupuncture yetumna thilaga laying ba adum bodusu khara hapjagani sida Khana Chauba ibida Wangbrel na sinduna Thanga Karangi Chingdong Pokta leiba Kuman Pokpa Laifamlen ngasi Ingel gi tarahum doini panba sida sahi asigi oina lai harau gi thoram kanglei miam galoina na pangthokre thoram asi sahi amagi manungda nongmatang pangthok poibana lamdam asida leiriba miam na lak tuna lai khurumba lakna ki ngasi Jaipur gi Suresh Gyan Vihar University da NRV Foundation amadi Vavia International Jaipur Nasinba Sahi gi oiva International India Bestest Award lising ni tarama panyan thokre award yan thokpagi thoram asida Manipur gi oina Relief Center for the Welfare of Differently Able Persons Manipur gi Program Manager Moirangtem Premier International Awardee Training Consultant cum Project Consultant Mayangbam Bikram Luang National Awardee Vice President Lenin Hirom National Awardee singda certificate amadi memento piduna ikai khumnaba utkre Center asina differently able persons singi tawjakiba thabak thoram sing adubu ikai khumnaba oina award sing asi pirakhibani Layekpa pamjaba miyoi singda khudong saba pinabagi pandamda nongdamba laitan themge pencil drawing and shading education based art book to ngasi honobi matungina Manipur Press Club ta phongkhre thoram adugi chief guest oikiba Imphal Art College ke former principal Y Navasandrana ngasi phong niba lairik asina layekpa pamjaba singda hena laithok hanbata natana honaning bagi inot ama piba ngamlagani haike Lairik asi malemgi tongan ba mafong kyada Amazon ebook amadi Snapdeal na swingba store singdagi online gi khutang da leiba phanghan gadori Sahi gi pifam thokpa ingkhol gi khazna thiba chalubada masa sukang khangdana atopa mapu amagi mingda leiram le haina Palel dage ingkhol mapu laurembam thoina pendaba phongdokre ngasi Manipur Press Club ta pangthokpa paumi singa unaba amada mahangna haike thawng asi DC Thawal amadi Registrar Office anina ingkhol mapu khangandana ming olamni ba asi aron athupki lambida puna satminarabra haibage jingnaba leire haike moina case thangka le do mangai nguna sumola ke ju leite pau pi bu ju leite kari mo khanga lap leite na moina aso sang khangna ramne chen paina ramne na lai bu leite ba no magi sura ka chaba akhoi gi isa iwa ta da na moina kusik ase da moina tawning ngong taw bu je mayam par leba kuna mo loina khangawr jano na ya gi anuai ta pen da bu je ai ngaji phongdo ke na ji da lak ja matam sang ai na disi da kaya ai dem da kaya changjir moi ma kong ma ching kang da mai chamura bu ne na moida aigi pata sing bi sumain tawbirame achum khara puthokpiyo ai mangon da kasu yongi bulaite paisa laru su leite ai sumaina thibeje aigi di mi su laijate noma gi sura ka chabane achemo puthokpiyo haibada aina kasu tawbanga maroi khangaroi habe moina chena namna ngachibo namdara lagode ai upai leite bagi ai gumaina marai bu thibi noma gi sura ka chabi lek lai su haitaba mayam ju mamite moi ju loksing oi horjano mayam khangal lage na ai ngachim bam si da lag khone Hozir muk sanabagi pau phangbigani Numit humni chumna satharkiba All Manipur Police Department Badminton Tournament lising ni taramapan hongna bimatung inangasi First MR Gay Banquet Hall da loisin kre Gazetted Officers category da ADGP L Kailun amadi SP N Maduni Maina First DGP LM Khokti amadi T Nimaina second amadi First MR G CO M Rajan amadi AK Sadanandana third takre Non Gazetted Officers Men often category da RK Chinir amadi T Romana First L Momo amadi N Daneshorna second N Prem Kumar amadi S Jakina third Non-gazetted officers 40 plus men's double dana L Krishna Kumar amadi K Vijayana first K Dinesh amadi Y Motilalna second A Chitaranjan amadi N Premchana third takre
ngasi pangthokiba tournament loisinbagi thoram aduda Manipur Police ki DGP LM Khongtena haikibada Manipur Police na law and order ngak senbagi mathakta sana khonabagi hiramdasu state amadi national level ge tournament kya da mai paktuna lakli department asida talented oireva sanaroi kya amasu yauri pangthokliba tournament asisu sports pu puning thoganabagi wakhalonda pangthokpani haina mahna haike sports badminton mainly ate shu khoi plan tore volleyball oro ate oro football oro khoi adum initiate to ba hore district ta aduga handaki sida badminton oina pangthok pasidi khoi ge badminton actual players very excellent players state level so yam le even national level powder adum mayam do khoina encourage to bi ba oina adui mathak ta officer mark ta shu players panayam lay good players adui mathak da mo yam interest lo ba players panayam lay ba adugi mayam encourage to na ba oina khoi si sports badminton se handak ngasi je ngarang last 2 days se khoina perform to pangthok pane hojing asi nungthil da phongkhiba Manipuri pause singe maruba pawmuk pune yengminase Kanglai Paki Maira, UKLF ki town commander Yashi Baksang Lotion Kre, More Ban Santi with Lotion Kre, Impal Dagi Security Force in Tomlin Kre. Nashi Dagi Impanjiri Lambida, Garichat Payare, Lel Slide Tokuna Tamilong Tamai Lambi Paunamre. Impal Manung Amadi Akoyo from Singa, Parks and the coming operation Satagre. And then Nikona Ama Pare, Pagala Wang Sing Man Kre. Pandam. Sing Ninkai with the Tamilong Tamai Lambi Paunadre, Mai Sanga Santobong, Tamnamba Hibasi Aran Matoni Desa. Mari Renabo Authority Singna, Mana Toningba, Tobudagi, Imakating Setam, Kaitaka Singnare, Loop. Afava Kunai, Amos Sam Nava, Horok Neva Mahiro Singa, Haitoi Sing to Henmakaya, Miam Sagut from Toy Tourism Director. Skundabom Tamlambagi Togok, Levak Miam, Kang Shadokadavani Association. Kangla Pau, Haya Secondary Contact Lecture, Satruk Mafu, Nipalo from Haidok Trobody, Democratic Kung Saksi Lagani Association. Kwaraman Ima Kaitan Gisakta Mangshin Lakogum, Toriba si, Mapu Natana Mapu Saba, Mari Renable Authority Sing Namato, the Wudagini, Mema. Koirao Tribe T, Tangan Tribe Ni, Tangan Union. More sat down Duck Land Secret. Manaba. Masing Yamdra Yellow Missing Kankul Mutat Kinabas Palalong. Koirao Prupna, Ukini, Nagani, Hayuna Muknarakle. Disabled Singi Tabak, Tobudamak, Sakang Birakle. Lambi Takai to Miam Chalan Kidre. Aroibada Moroiba Pawmukana Fangbigani. State Asida Leriva issue Kiasi Tenanava CPI Manipur State Committee Kiasemdana, IMC gi Mikal Tenanava Thorang Tore Haina, State Secretary L Sotin Kumano Fongdokre. UKLF ke More Town Commander Lalthang John Gangte Halamba Singh Fagatnava Security Force na Tibo Humbagi Thavak Sathari Pungkun Marigi Ban Losin Krabasu Asi Bahaksang di Logdri Amadi Mahiroi Singda Smart Class Piduna Sakot Lamjel da Hidana Raba Matamasida Paubitek High School da di Toilet Fawlay Tabata Natana School gi Kitchen da Class ta Hori Nasi guna di matang sida Manipuri Pau lojare Times of Manipur ge Manipuri Pau yang beri bising bawa muka nak kurum jari.